ngasi chahi ani mapung pharaklaba Manipuri Irang Asiga mari Leinana Meeyamgi oiba Warep ama lounabagi damak Federation of Civil Society Organization FOCS Manipur na shillaga Meeyamgi oiba Meepham ama Pangthokli anirak subo oina bridging divides for shared futures haiba thimda Kundrak Pamesigi Manung Chana Leiba Yumnam Kunaugi Community Hall da Pangthokpa Meeyamgi Meepham aduda tungan ba mafamdagi lakpa Meeyam Loop amate IDP singna saruk yare Meepham adu haudringai mangoinana kumza lisingani kulhumdoigi May ahumdake haurakhiba lan asida Manipurgi apunba saktam ngaknabagi damak thawaina pontha pikraba thauba singi photo da laishu katuna ekai khumnaba utke Meeyamgi Meepham adu Pangthokpage nunggi oiba wafam Pangthokladuna FOCS ke acting president su oiriba organizing committee ke chairman BM Yaima Shahana hai ngasi chahi ani mapung faraba lan ase matungda amuk hana thoraktana damak IDP sing yauraga Warep Lounaba Meepham ase pangthokpane ngasi lawgadoriba Warep asita IDP sing shu yauhan Pattaba Yadabagi Fibam Amata Lakle Maramde Lan asida khwaidagi chaitheng nangliba se IDP singni amaromda center na shillaga maitei amasong kuki anigi marakta chathakhiba ahanba round ge peace talk aduda FOCS na Meeyamgi aning apamba wakhalon sing puraga chatkhe Irang Asigi waroshin purakpada IDP ke Kari apamba laibage haibadu ngasigi Meepham asida tathok tasin tawduna Warep lawgane Warep adu mathang round ge peace talk ta puraga center da khanghangane masida sunatana apunbagi pangal sagatnaba IDP sing masa ge maramdamda hanjinnaba amate makhoida matik chaba protection pinabagi matangda su Meeyam asida khanagane Haujik thokliba Irang Asigi waroshin puraknaba center na lokhalakpa thabak thoram khudingmakta FOCS na tung ingani haibagi wafam leite Meeyamgi apamba khangdana center na silakpa santige thorangdade FOCS na sogatloi adumakpo IDP singi yaifanaba amate mahausagi tangdu laitaba fibam hanjillaknabage center na paikhalakpa thabak thoram singdade adumak mating pangani haina BM Yaima Sahana makhatana fongdokhe IDP singda yamna important pijari besina ogi mamangda okoi center ga wari sanagi ba ahan ba round gi wari sanagi ba da okoi Manipur Meeyamgi apamba wakhalon singdu ekoina poraga challaga center ga wari sanagi ba du gi adumba pointer aduda ngasi adumba IDP sing yauna Meeyamgi oiba khanane no ifamse pangthoga anouba Warep sing anouba makoina kari pami kari hapningi hena phaba adugumba wakhalon sing adu oi tanaraga koina madugumba kanu singdo amuk hanna mathangi rounda wari sanarapada koina Meeyamgi oiba pamba in duga IDP sing ya pamba singdo puraga oi center da thamnabagi oiba pandamni